ꯂꯥꯃꯩꯗꯣꯡ ꯀꯧꯕ ꯑꯃꯅ ꯀꯤꯔꯥꯕꯨ ꯆꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯄꯤꯛꯄ ꯎꯆꯦꯛ, ꯅꯣꯏꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯗꯨꯅ ꯑꯩꯅ ꯆꯥꯕ ꯉꯝꯃꯤ꯫ ꯂꯥꯃꯩꯗꯣꯡꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯀꯤꯔꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯂꯝꯃꯤ꯫ ꯖꯪꯒꯜ ꯑꯃꯗ ꯎꯆꯦꯛ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯤꯔꯥ ꯀꯧꯕ ꯎꯆꯦꯛ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯏꯆꯥꯅꯨꯄꯥ, ꯅꯪꯅ ꯉꯁꯤ ꯇꯥꯏꯕꯪꯄꯥꯟ ꯐꯥꯎꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯄꯥꯒ ꯑꯩꯒꯅꯅꯦ ꯅꯪꯕꯨ ꯎꯅꯤꯡꯕꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯕꯅꯤ꯫ ꯏꯆꯥꯅꯨꯄꯥ, ꯏꯄꯥꯅ ꯏꯆꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯤ꯫ ꯅꯃꯥꯒ ꯑꯩꯒꯅ ꯏꯆꯥꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕꯅꯦ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ꯫ ꯏꯆꯥꯅ ꯍꯌꯦꯡ ꯆꯥꯎꯔꯕ ꯃꯇꯝꯗ ꯏꯃꯥꯅ ꯄꯥꯏꯕ ꯇꯝꯕꯤꯒꯅꯤ, ꯑꯗꯨꯒ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯐꯖꯕ ꯄꯨꯡꯕ ꯏꯃꯥꯅ ꯌꯦꯡꯍꯟꯒꯅꯤ꯫ ꯎꯆꯦꯛ ꯃꯃꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯎꯆꯦꯛ ꯃꯆꯥ ꯀꯤꯔꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯏꯃꯥ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯇꯝꯕꯤꯔꯣ, ꯑꯩ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤ꯫ ꯏꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯄꯥꯏꯕꯗꯣ ꯑꯩ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯅꯠꯇꯦ, ꯍꯧꯖꯤꯛꯇꯤꯅꯦ ꯏꯆꯥ ꯆꯥꯎꯗ꯭ꯔꯤ꯫ ꯅꯤꯡꯊꯤꯅ ꯆꯥꯎꯔꯕ ꯃꯇꯝꯗ ꯄꯥꯏꯕ ꯇꯝꯒꯗꯕꯅꯤꯀꯣ꯫ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯎꯆꯦꯛ ꯀꯤꯔꯥ ꯑꯗꯨ ꯆꯥꯎꯔꯝꯃꯤ꯫ ꯎꯆꯦꯛ ꯃꯃꯥꯅ ꯀꯤꯔꯥꯕꯨ ꯄꯥꯏꯕ ꯇꯝꯕꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯏꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯀꯔꯤꯅꯣ ꯄꯥꯏꯕꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯔꯤꯁꯤꯕꯣ? ꯅꯪꯅ ꯄꯥꯏꯕ ꯍꯩꯇ꯭ꯔꯤꯗꯣ ꯅꯪ ꯌꯥꯝ ꯄꯤꯛꯂꯤ, ꯆꯥꯎꯔꯀꯥꯟꯗ ꯑꯣꯏꯅ ꯇꯝꯃꯣ꯫ ꯎꯆꯦꯛ ꯑꯇꯩꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯕꯗ ꯎꯆꯦꯛ ꯀꯤꯔꯥ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯄꯥꯏꯕ ꯉꯝꯗꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯃꯅꯥꯛꯇ ꯂꯩꯕ ꯎꯆꯦꯛ ꯑꯃꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯀꯤꯔꯥ, ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ꯫ ꯅꯪ ꯄꯤꯛꯆꯔꯕꯁꯨ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ꯫ ꯈꯥꯡꯕꯕꯨ ꯀꯜꯂꯕ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯄꯥꯏꯕ ꯍꯥꯏꯕꯁꯦ ꯏꯁꯥꯗ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯑꯃ ꯂꯩꯔꯕ ꯃꯇꯝꯗ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯍꯣꯏ, ꯑꯩ ꯁꯣꯏꯗꯅ ꯍꯣꯠꯅꯖꯒꯦ꯫ ꯎꯆꯦꯛ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯤꯔꯥ ꯄꯥꯏꯕ ꯇꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯅ ꯍꯣꯠꯅꯕꯗꯒꯤ ꯄꯥꯏꯕ ꯍꯩꯔꯝꯃꯤ꯫ ꯏꯃꯥ, ꯑꯩ ꯍꯧꯖꯤꯛꯇꯤ ꯄꯥꯏꯕ ꯍꯩꯔꯝꯃꯤꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯖꯪꯒꯜ ꯑꯁꯤꯗꯒꯤ ꯈꯔ ꯂꯥꯞꯅ ꯆꯠꯂꯒ ꯄꯥꯏꯒꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯂꯥꯞꯄꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯏꯃꯥ, ꯃꯗꯨ ꯄꯨꯡꯕ ꯑꯩ ꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯀꯤꯔꯥ, ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯁꯥꯊꯤꯕ, ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯃꯩꯗꯣꯡ ꯀꯧꯕ ꯎꯆꯦꯛ ꯑꯃ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯑꯐꯪꯕ ꯎꯆꯦꯛ ꯑꯗꯨꯝ ꯆꯥꯕꯅꯤ, ꯑꯗꯨꯅ ꯅꯍꯥꯛ ꯆꯦꯛꯁꯤꯜꯂꯨꯀꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯐꯝ ꯑꯗꯨꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯅꯣꯡ ꯀꯟꯅ ꯆꯨꯔꯝꯃꯤ꯫ ꯏꯃꯥ, ꯑꯥꯗ ꯎꯆꯦꯛ ꯃꯆꯥ ꯑꯃ ꯄꯥꯏꯕ ꯉꯝꯗꯕꯗꯒꯤ ꯃꯈꯥꯗ ꯇꯥꯈꯤꯗꯧꯔꯦ꯫ ꯑꯩ ꯃꯥꯕꯨ ꯑꯝꯇ ꯀꯟꯕꯤꯔꯨꯒꯦ꯫ ꯅꯨꯡꯁꯤꯠ ꯑꯁꯤ ꯌꯥꯝꯅ ꯀꯜꯂꯤ, ꯉꯥꯏꯈꯣ, ꯈꯔ ꯇꯞꯅ ꯀꯥꯟꯗ ꯆꯠꯂꯣ꯫ ꯃꯄꯥꯒꯤ ꯋꯥꯗꯣ ꯃꯥꯅ ꯇꯥꯗꯕꯤꯗ ꯀꯤꯔꯥꯅ ꯌꯥꯝ ꯊꯨꯅ ꯄꯥꯏꯗꯨꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯔꯦ, ꯑꯩꯕꯨ ꯃꯄꯣꯛ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯄꯤꯔꯦ꯫ ꯅꯪ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ꯫ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯣ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯨꯡꯁꯤꯠ ꯁꯤꯠꯄ, ꯅꯣꯡ ꯆꯨꯕꯁꯨ ꯂꯣꯏꯅ ꯐꯈ꯭ꯔꯦ꯫ ꯀꯤꯔꯥꯕꯨ ꯎꯆꯦꯛ ꯃꯌꯥꯝꯅ ꯎꯆꯦꯛ ꯃꯆꯥ ꯑꯗꯨꯕꯨ ꯀꯟꯕꯤꯕꯒꯤ ꯃꯍꯥꯛꯄꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯤꯔꯥ ꯂꯝ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯖꯪꯒꯜ ꯀꯌꯥ ꯂꯥꯟꯗꯨꯅ ꯄꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯦꯝꯆꯥ ꯀꯧꯕ ꯎꯆꯦꯛ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯦꯝꯆꯥ ꯌꯥꯝ ꯌꯥꯡꯅ ꯄꯥꯏꯕ ꯉꯝꯕ ꯎꯆꯦꯛ ꯑꯃꯅꯤ꯫ ꯃꯔꯨꯞ, ꯅꯪꯗꯤ ꯌꯥꯝ ꯌꯥꯡꯅ ꯄꯥꯏꯕ ꯉꯝꯃꯤ꯫ ꯃꯇꯧ ꯀꯔꯝꯅ ꯍꯩꯔꯤꯕꯅꯣ? ꯃꯔꯨꯞ, ꯂꯝ ꯀꯣꯏꯕ ꯍꯥꯏꯕꯁꯦ ꯃꯈꯜ ꯃꯈꯜꯒꯤ ꯖꯤꯕꯅꯤ ꯊꯦꯡꯅꯔꯤꯕꯁꯦ, ꯑꯗꯨꯅ ꯌꯥꯝ ꯌꯥꯡꯅ ꯄꯥꯏꯗꯕ ꯌꯥꯗꯦ꯫ ꯌꯥꯡꯅ ꯄꯥꯏꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯊꯋꯥꯏ ꯀꯟꯖꯅꯕ ꯎꯄꯥꯏꯅꯤ꯫
ꯃꯦꯝꯆꯥꯒꯤ ꯋꯥꯗꯣ ꯇꯥꯕ ꯃꯇꯨꯡ ꯀꯤꯔꯥ ꯃꯦꯝꯆꯥꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯄꯥꯏꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯤꯔꯥꯗꯤ ꯄꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯨꯞ, ꯌꯥꯝ ꯌꯥꯡꯅ ꯄꯥꯏꯕ ꯍꯥꯏꯕꯁꯦ ꯇꯝꯕꯗ ꯃꯇꯝ ꯈꯔ ꯆꯪꯈꯤꯒꯅꯤ, ꯑꯗꯨꯅ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯝꯆꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯀꯤꯔꯥ ꯃꯍꯧꯁꯥꯅ ꯍꯣꯠꯅꯕ ꯀꯟꯕ ꯎꯆꯦꯛꯅꯤ꯫ ꯀꯤꯔꯥꯅ ꯍꯣꯠꯅꯗꯨꯅ ꯃꯦꯝꯆꯥꯗꯧꯅ ꯄꯥꯏꯕ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯃꯩꯗꯣꯡ ꯀꯧꯕ ꯑꯃꯅ ꯀꯤꯔꯥꯕꯨ ꯆꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ "ꯑꯄꯤꯛꯄ ꯎꯆꯦꯛ, ꯅꯣꯏꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯗꯨꯅ ꯑꯩꯅ ꯆꯥꯕ ꯉꯝꯃꯤ"꯫ ꯂꯥꯃꯩꯗꯣꯡꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯀꯤꯔꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯆꯦꯛ ꯃꯦꯝꯆꯥꯅ ꯍꯥꯏꯔꯝꯕ ꯋꯥꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯌꯥꯡꯅ ꯄꯥꯏꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯊꯋꯥꯏ ꯀꯟꯖꯅꯕ ꯎꯄꯥꯏꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯌꯥꯝ ꯌꯥꯡꯅ ꯄꯥꯏꯗꯨꯅ ꯂꯥꯃꯩꯗꯣꯡꯅ ꯆꯪꯕ ꯉꯝꯂꯣꯏꯗꯕ ꯎꯁꯥ ꯑꯃꯗ ꯇꯣꯡꯗꯨꯅ ꯃꯊ꯭ꯋꯥꯏ ꯀꯟꯖꯔꯝꯃꯤ꯫ "ꯃꯁꯤ ꯌꯥꯝꯅ ꯁꯤꯡꯕ ꯎꯆꯦꯛꯅꯤ, ꯄꯤꯛꯆꯔꯕꯁꯨ ꯏꯆꯝ ꯆꯝꯕ ꯎꯆꯦꯛ ꯅꯠꯇꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯃꯩꯗꯣꯡ ꯀꯤꯔꯥꯕꯨ ꯆꯥꯗꯕꯤꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯤꯔꯥ ꯂꯝ ꯀꯣꯏꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯤꯔꯥ ꯍꯜꯂꯛꯂꯦ ꯇꯥꯕꯗꯒꯤ ꯖꯪꯒꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯎꯆꯦꯛ ꯃꯌꯥꯝ ꯑꯃ ꯀꯤꯔꯥꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ "ꯏꯆꯥ ꯀꯤꯔꯥ ꯍꯜꯂꯛꯂꯦꯗꯅ, ꯏꯆꯥꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯄꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ"꯫ "ꯃꯔꯨꯞ ꯀꯤꯔꯥ, ꯃꯔꯨꯞꯅ ꯂꯝ ꯀꯣꯏꯔꯨꯕꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯈꯔ ꯇꯥꯁꯤꯗꯅ"꯫ "ꯃꯔꯨꯞ ꯃꯌꯥꯝ, ꯂꯝ ꯀꯣꯏꯕ ꯍꯥꯏꯕꯁꯦ ꯏꯁꯥꯗ ꯊꯧꯅꯥ ꯑꯃ ꯂꯩꯕ ꯆꯪꯏ, ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯃ ꯆꯪꯏ꯫ ꯑꯩꯈꯣই ꯑꯈꯥꯡ ꯀꯟꯕ ꯇꯥꯏ꯫ ꯑꯗꯨꯅ ꯃꯔꯨꯞ ꯃꯌꯥꯝꯁꯨ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦ"꯫ "ꯍꯣꯏ ꯃꯔꯨꯞ, ꯑꯩꯈꯣꯏꯁꯨ ꯃꯔꯨꯞꯇꯧꯅ ꯉꯁꯤꯗꯒꯤ ꯍꯣꯠꯅꯗꯨꯅ ꯃꯔꯨꯞꯇꯧꯅ ꯌꯥꯝ ꯊꯨꯅ ꯌꯥꯡꯅ ꯄꯥꯏꯅꯕ ꯍꯣꯠꯅꯔꯒꯦ, ꯑꯗꯨꯒ ꯃꯔꯨꯞꯀ ꯄꯨꯟꯅ ꯂꯝ ꯀꯣꯏꯕ ꯆꯠꯄ ꯉꯝꯅꯕ"꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯤꯔꯥꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯎꯆꯦꯛ ꯑꯇꯩꯁꯨ ꯍꯣꯠꯅꯕ ꯍꯧꯔꯝꯃꯤ꯫